Nungshibeine Nungshimanbei haina mingthonba young film production ki banner makha da puthokpa Meiteilon ki web series among ngasi hounabi matung ina release Toukhre young film production amasung LN film production anina senduna Manipuri State Film Development Society MSFDS ki auditorium da pangthokpa release tawbugi thoram aduda Department of Tourism ki director Waikom Ibuhol Thambal Mari College Oinam ki Department of Physical Education ki assistant professor Longjam Baleshwar Relief and Disaster Management Administrative Reforms के Joint Secretary A. Sivadas Sharma amade Film Forum Manipuri Chairman Laimayum Surjakanta Sharmana maru oiba mitunglen sing oina saruk yakhe ngasi release tawriba web series ase thoiba soibamna direction piraga L Niranmani amasung Ibochau khumana puthokpane web series asigi story amasung screenplay na binde jingthamne Sonia Samjit Sabam Dayananda Sangthem Kishan Chingangbam Yaisna Chano Khoidom Loya Lakpa Modubala Thodam amadi Puneshwari Yauna Masak Naiba artist kayana web series asida tongan basaktam langle Masida Dalom Guru Mayum gi Mayekta Deep Sinam music direction Oiduna Huidrom Pusparani amasung AZM Maisnam Saishakpa Saisakpi oina saruk yade Thauram aduga mari lainana web series asigi director Thoiba Soibam na hai matamgi matung ina awan bahaibasi adumang lai Honglakliba matang itel asida yauduna Manipur daso web series ki wave aman lakliba asi afaba khudam amani haina dawe ngasi release tawriba web series asida yamgi fazaba response aman lakpa ase aduki matik nungaiba fawe makha tabu web series kaya so namba hobaga loinana matam kharagi manungda biyamda khudol tamnagani haina mahangna phongdokhi an ba so sida aduki matik mayam je feedback fazara me aitare feedback fazaba ibu season 2 je kam ka da dok no ga loksalamba yamna kaya audience excited hoibado ado admaina yam fazana feedback ki dum fazai haitare tolok audience puding ki dum feedback fazana pibirame koi hojiki web series se hojik young generation haitare abi trend se sum hongak panina adum hongo je dum khara pami haitare ayengba audience sing da jo haitare koi adu duna haidi web series ki trend se dum makata na continuously lakani habagi thajaba igi expectation je am chauna lei igno kanda haribo web series sidagi hogdo kanda makata ba web series sing sum yamna pamna ba web series ngata putorokpagi Toukhre aduga miyamna su pamne yengbigani habagi asa aigi oina expectations is mine lei jai haitare